Strait of Hormuz Faoduna Chctpa Jahaz Shingda Nouhouna Lamdaduna Kihan Khanghkhre. US amasung Iran gi marakta handakta West Asia da thokliba lan asi loishinba marak ki oiba peace deal khudyek pinakiba matungda Nouhouna Strait of Hormuz Faoduna chatliba port puba Jahaz Shingda landa chathalaktuna aki akhang pohankhre haidi Strait of Hormuz Faoduna chatliba oil tanker amada project light sizinaduna landa rakhibadagi tanker adu amang ata thoki haina Britain gi Maritime Security Agency da phongdokhibaga loinana laibak phabadagi tanker adugi crew singdi aso open yakhidre hairi thamari suraklaba West Asia gi land asi loishinna ba laibak anina yana chero si khuyet pina khraba matungda Strait of Hormuz da pamdaba thodok sing Nouhouna na tholakli basi asi laibak ani gi marakta amana amabu marak Thangzinaduna lakhibani Strait of Hormuz Faoduna chatliba oil tanker amada Nouhouna na khud tharakraba tungda Iraqi US militant site singdagi atamnana landakhre hairi Iran gi Islamic Revolutionary Guard IRGC na phongdorappa wafam amada result aduda laiba US ki military position singda missile amasung drone sizinaduna landakhi hairi Iran gi state media na phongdorappada warol amada US lamina Iraqi mathakta Nouhouna na attack chatharakpagi paukhom oina United States ki military position singda target tawduna landakhibani hairi US military na ngarang Iraqi port puba Jahaz Shingda Strait of Hormuz Faoduna chatlingaida missile amasung drone sizinaduna landakhi hairi